ꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯗꯤ ꯑꯃꯟꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯩ ꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯗꯤ ꯑꯃꯟꯕ ꯀꯣꯂꯦꯖ ꯑꯃꯗ ꯂꯜꯂꯩꯃ ꯊꯥꯖ ꯑꯃꯗꯤ ꯂꯤꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯍꯨꯝ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯌꯣꯍꯦꯟꯕ ꯁꯨꯔꯖ ꯔꯇꯟ ꯑꯃꯗꯤ ꯃꯍꯦꯁ ꯀꯧꯕ ꯃꯈꯣꯏ ꯃꯔꯤꯁꯨ ꯌꯥꯎꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯀ꯭ꯂꯥꯁ ꯃꯇꯝꯅꯤ ꯌꯣꯍꯦꯟꯕꯅ ꯂꯜꯂꯩꯃꯗ ꯆꯦ ꯑꯃꯅ ꯊꯣꯝꯂꯛꯏ ꯃꯗꯨꯗ ꯂꯜꯂꯩꯃꯅ ꯆꯦ ꯑꯗꯨ ꯃꯉꯣꯟꯗ ꯊꯣꯝꯂꯛꯄ ꯑꯗꯨꯗ ꯆꯦ ꯑꯗꯣ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯆꯦ ꯑꯗꯨꯗ ꯌꯣꯍꯦꯟꯕꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯜꯂꯩꯃꯅ ꯌꯣꯍꯦꯟꯕꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤ ꯏꯔꯒ ꯂꯪꯉꯩꯁꯤ ꯀꯅꯥꯅꯣ ꯃꯗꯨꯗ ꯌꯣꯍꯦꯟꯕꯅ ꯏꯕ ꯌꯥꯝꯅ ꯄꯥꯝꯗ꯭ꯔꯒꯅ ꯆꯤꯟꯅ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯃꯗꯨꯗ ꯂꯤꯂꯤꯅ ꯂꯜꯂꯩꯃꯗ ꯀꯩꯗꯧꯔꯒꯦ ꯃꯗꯨꯗ ꯂꯜꯂꯩꯃꯅ ꯇꯨ ꯌꯦꯡꯉꯣ ꯃꯗꯨꯗ ꯑꯃꯨꯛ ꯂꯤꯂꯤꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯁꯨꯝꯅ ꯊꯥꯖ ꯑꯃꯗꯤ ꯂꯤꯂꯤꯅꯁꯨ ꯌꯣꯍꯦꯟꯕ ꯍꯣꯏꯗ ꯆꯩꯔꯛꯏ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯖꯥ ꯑꯗꯣ ꯆꯪꯉꯛꯏ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤ ꯌꯥꯝ ꯋꯥꯅ ꯎꯏꯗ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯠꯅꯤꯒꯤ ꯁ꯭ꯇꯗꯤ ꯇꯨꯔꯗꯨ ꯆꯠꯅꯅꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤꯀꯣ ꯃꯗꯨꯗ ꯌꯣꯍꯦꯟꯕꯅ ꯁꯥꯔ ꯍꯟꯗꯛꯇꯤ ꯑꯩ ꯌꯥꯎꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯀꯩꯒꯤꯅꯣꯅꯦ ꯌꯣꯍꯦꯟꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯁꯥꯔ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯨꯅꯅꯦ ꯃꯗꯨꯗ ꯌꯣꯍꯦꯟꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩꯅꯁꯨ ꯊꯕꯛ ꯂꯩ ꯍꯥꯏꯅꯔꯛꯏ ꯑꯗꯨꯒ ꯂꯝꯂꯩꯃꯒꯤ ꯃꯃꯥꯟꯅꯕꯤ ꯏꯆꯟ ꯇꯣꯝꯕꯤꯅꯁꯨ ꯁꯥꯔ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯌꯥꯎꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯃꯥ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯌꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯐꯔꯦ ꯐꯔꯦ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯗꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯂꯜꯂꯩꯃ ꯅꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯎꯒꯗꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯂꯜꯂꯩꯃꯅ ꯊꯥꯖ ꯑꯃꯗꯤ ꯂꯤꯂꯤꯅ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯗꯨꯒꯤ ꯃꯤꯇꯤꯡ ꯌꯥꯎꯅꯕꯒꯤꯗꯃꯛ ꯑꯣꯖꯥ ꯑꯗꯣ ꯊꯣꯛꯈꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯣ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯜꯂꯩꯃꯅ ꯂꯦꯞꯈꯠꯂꯒ ꯍꯥꯏꯔꯛꯏ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯔꯒ ꯋꯥꯈꯜ ꯃꯥꯟꯅꯗ꯭ꯔꯗꯤ ꯇꯝꯃꯤꯟꯅꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯅꯃꯥ ꯅꯄꯥꯅ ꯋꯥꯅꯅꯕꯅꯦ ꯁꯦꯜ ꯄꯥꯝꯃꯨꯗ꯭ꯔꯣ ꯀꯣꯂꯦꯖ ꯇꯧꯊꯣꯛꯑꯣ ꯀꯣꯂꯦꯖꯇꯣ ꯇꯝꯃꯨꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯜꯂꯩꯃ ꯊꯥꯖ ꯂꯤꯂꯤ ꯑꯃꯗꯤ ꯏꯆꯟ ꯇꯣꯝꯕꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯣꯛꯈꯤ ꯃꯗꯨꯗ ꯌꯣꯍꯦꯟꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯌꯣꯍꯦꯟꯕꯒꯤ ꯃꯃꯥꯟꯅꯕ ꯔꯇꯟꯅ ꯂꯦꯞꯈꯠꯂꯛꯂꯒ ꯏꯇꯥꯎ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯁꯤꯗꯤ ꯐꯖꯅ ꯍꯥꯏꯔꯝꯃꯦꯍꯦ ꯑꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯌꯣꯍꯦꯟꯕꯅ ꯁꯥꯎꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯗꯦꯛꯁ ꯃꯈꯠ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯏ ꯑꯗꯨꯒ ꯍꯧꯒꯠꯂꯣ ꯆꯠꯁꯤ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯀ꯭ꯂꯥꯁꯇꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯜꯂꯩꯃꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯏꯆꯟ ꯇꯣꯝꯕꯤꯗ ꯏꯆꯟ ꯇꯣꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯥꯏ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯄꯗ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯦꯡꯕꯅ ꯂꯟ ꯍꯟꯗꯛꯇꯤ ꯏꯃꯥ ꯅꯥꯕꯁꯤꯗ ꯌꯨꯝ ꯊꯥꯗꯣꯛꯄꯗꯣ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯅꯈꯣꯏ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯁꯥꯎꯔꯅꯨꯀꯣ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯣꯍꯦꯟꯕꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯂꯜꯂꯩꯃꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯂꯟ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯗോ ꯍꯥ ꯑꯩꯅ ꯆꯠꯅꯤꯡꯉꯒ ꯆꯠꯀꯅꯤ ꯆꯠꯅꯤꯡꯗ꯭ꯔꯒꯅ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯕꯅꯤ ꯋꯥꯈꯜ ꯃꯥꯟꯅꯁꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯣ ꯋꯥꯈꯜ ꯃꯥꯟꯅꯁꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯄꯣꯠꯇꯨ ꯅꯪ ꯌꯥꯔꯦꯅ ꯂꯧꯔꯒꯦ ꯌꯥꯔꯕꯣ ꯍꯥ ꯌꯣꯍꯦꯟꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯜꯂꯩꯃꯅ ꯌꯣꯍꯦꯟꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯗꯒꯤ ꯌꯣꯍꯦꯟꯕꯗꯣ ꯂꯜꯂꯩꯃꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯜꯂꯩꯃꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯀꯣꯂꯦꯖꯀꯤ ꯂꯝꯄꯥꯛꯂꯣꯝꯗ ꯆꯤꯡꯗꯨꯅ ꯄꯣꯔꯛꯏ ꯂꯜꯂꯩꯃꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤ ꯌꯣꯍꯦꯟꯕꯅ ꯑꯁꯨꯝꯅ ꯆꯤꯡꯂꯛꯄꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯌꯥꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯏ ꯀ꯭ꯂꯥꯁꯇ ꯌꯥꯎꯕ ꯃꯥꯂꯦꯝ ꯑꯣꯏꯔꯝꯃꯤ ꯃꯥꯂꯦꯝꯅ ꯌꯣꯍꯦꯟꯕꯒꯤ ꯃꯊꯕꯥꯛꯇ ꯈꯪꯍꯧꯗꯅ ꯃꯈꯣꯡꯅ ꯍꯩꯖꯤꯟꯗꯅ ꯀꯥꯎꯁꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯃꯥꯟꯅꯕ ꯁꯅꯥ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯣꯍꯦꯟꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯛꯂꯤ ꯑꯗꯨꯒ ꯂꯜꯂꯩꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯨꯅꯕ ꯑꯗꯣ ꯈꯥꯝꯈꯤ
ꯃꯁꯤꯗꯒꯤ ꯌꯨꯍꯦꯟꯕꯅ ꯈꯪꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗ ꯔꯣꯁꯟꯅ ꯃꯥꯂꯦꯝ ꯏ ꯊꯣꯛꯑꯦꯅꯦ, ꯅꯈꯣꯏ ꯇꯩꯊꯣꯛꯄ ꯌꯥꯕ ꯔꯨꯃꯥꯜꯒꯨꯝꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯣ? ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯃꯗꯨꯗ ꯂꯂꯩꯃꯅ ꯃꯃꯥꯟꯅꯕꯤ ꯏꯆꯟ ꯇꯣꯝꯕꯤꯗ ꯔꯨꯃꯥꯜꯗꯣ ꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯃꯃꯥꯏꯗꯣ ꯇꯩꯊꯣꯛꯀꯦ ꯇꯧꯕꯗ ꯃꯥꯂꯦꯝꯅ ꯂꯂꯩꯃꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯣꯂꯦꯖ ꯂꯣꯏꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯂꯂꯩꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯂꯩꯃꯅ ꯍꯜꯂꯛꯄꯗ ꯂꯂꯩꯃꯒꯤ ꯃꯃꯥ ꯃꯦꯝꯇꯣꯝꯕꯤꯗꯣ ꯊꯣꯡꯒꯥꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯏꯕꯦꯝꯃ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯂꯥꯎ ꯂꯥꯎ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯁꯪꯒꯣꯝ ꯁꯦꯝꯕꯤꯗꯨꯅ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ꯫ ꯃꯗꯨꯗ ꯂꯂꯩꯃꯅ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯩꯝꯇ ꯊꯛꯅꯤꯡꯗꯦꯕ꯫ ꯍꯩꯃꯥ ꯅꯪꯕꯨ ꯉꯁꯥꯏꯁꯨ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯦ ꯅꯠꯇꯦꯅꯤ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯔꯒꯦꯕ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯍꯣꯔꯦꯟ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅꯦ? ꯏꯃꯥꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯣ, ꯑꯩꯁꯨ ꯐꯤꯔꯣꯜꯁꯦ ꯍꯣꯡꯗꯣꯛꯈꯤꯒꯦ꯫ ꯏꯃꯥꯁꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯧꯕꯤꯔꯣ, ꯑꯩꯁꯨ ꯏꯟꯁꯥꯡ ꯁꯦꯝꯕ ꯆꯪꯉꯛꯑꯒꯦ꯫ ꯍꯣꯏ ꯐꯔꯦ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦꯀꯣ, ꯆꯪꯉꯣ ꯅꯪꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯇꯣꯝꯕꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯂꯂꯩꯃꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯌꯥꯎꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯄꯥꯗꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯂꯩꯃ ꯃꯥꯒꯤ ꯃꯃꯪꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯃꯪ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯏꯙꯤ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯕꯒꯤ ꯃꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯂꯩꯃꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯗꯅ ꯊꯣꯛꯂꯛꯂꯦ꯫ ꯏꯆꯟ ꯇꯣꯝꯕꯤꯁꯨ ꯂꯂꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯗꯕꯤꯗ ꯂꯂꯩꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯁꯦ ꯂꯂꯩꯃ, ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯔꯅꯣꯕ, ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯥꯖ ꯑꯃꯗꯤ ꯂꯤꯂꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯂꯤꯂꯤꯅ ꯊꯥꯖ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯋꯥꯈꯜ ꯇꯥꯕ꯭ꯔꯣ? ꯁꯕꯖꯦꯛꯅꯤ ꯀꯥꯏꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯒꯠꯆꯈ꯭ꯔꯦ꯫ ꯀꯥꯏꯗꯅꯣꯗ, ꯑꯩꯗꯤꯅꯦ ꯀꯣꯛꯀꯥꯁꯦ ꯄꯨꯝꯆꯥꯏ ꯆꯥꯏꯔꯕꯅꯦ꯫ ꯅꯪꯗꯤ ꯈꯔꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ꯫ ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯒ ꯂꯤꯂꯤꯌꯥꯅ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯂꯟ, ꯁꯥꯔꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯈꯪꯗꯦ ꯂꯤꯂꯤ, ꯑꯩ ꯌꯥꯝ ꯏꯀꯥꯏ, ꯑꯩ ꯀꯣꯂꯦꯖ ꯇꯣꯛꯑꯁꯤꯔ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯀꯥꯡꯕꯨꯁꯨ ꯇꯥꯈꯤ꯫ ꯂꯂꯩꯃꯅ ꯀꯣꯂꯦꯖ ꯇꯣꯛꯑꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥꯂꯦꯝ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯖꯅ ꯑꯃꯨꯛ ꯂꯂꯩꯃꯗ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤꯗꯃꯛ ꯀꯣꯂꯦꯖ ꯍꯦꯛꯇ ꯇꯣꯛ ꯌꯥꯄꯣꯟꯇꯦꯗ꯫ ꯃꯁꯤꯒꯤ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯀꯣꯂꯦꯖꯁꯤꯗ ꯅꯪꯅ ꯑꯍꯥꯟꯕ ꯊꯣꯛꯄꯁꯨ ꯅꯠꯇꯅ꯫ ꯃꯗꯨꯗ ꯂꯤꯂꯤꯅ ꯑꯃꯨꯛ ꯐꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯣ, ꯊꯦꯡꯉꯦ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯅꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯅꯅꯕ ꯇꯧꯒꯦ ꯇꯧꯕꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯨꯍꯦꯟꯕꯗꯣ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯁꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯌꯧꯔꯕꯅꯤꯅ ꯑꯩꯗꯤ ꯂꯦꯝꯃꯗꯤ ꯇꯣꯛꯑꯣꯏ꯫ ꯃꯗꯨꯗ ꯔꯇꯟꯅ ꯍꯧꯖꯤꯛꯇꯤ ꯃꯤꯡꯆꯠ ꯊꯤꯔꯕꯅꯤꯅ ꯂꯧꯗꯕ ꯌꯥꯔꯔꯣꯏ ꯀꯩꯅꯣ꯫ ꯂꯟ, ꯅꯪ ꯁꯥꯎ ꯌꯥꯗꯦꯍꯦ, ꯅꯪ ꯑꯩꯈꯣꯏꯒꯤ ꯚꯥꯏꯅ ꯁꯠ ꯇꯥꯕꯅꯤꯅꯦ ꯍꯥ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯗꯣ ꯁꯥꯎꯔꯗꯨꯅ ꯌꯨꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯌꯨꯍꯦꯟꯕ, ꯅꯪꯅ ꯄꯥꯝꯂꯤꯁꯤ ꯀꯩꯅꯣ? ꯁꯤ ꯀꯣꯂꯦꯖꯇꯤ ꯀꯥꯎꯔꯕꯣ? ꯍꯣꯏ ꯃꯥꯂꯦꯝ, ꯀꯣꯂꯦꯖꯁꯤꯗꯅꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯃꯥꯡꯂꯤꯕꯁꯦ, ꯅꯪ ꯈꯪꯗ꯭ꯔꯣ? ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯌꯨꯍꯦꯟꯕꯗ ꯀꯟꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯌꯨꯍꯦꯟꯕꯒꯤ ꯐꯨꯔꯤꯠ ꯀꯂꯔ ꯄꯥꯏꯗꯨꯅ ꯐꯨꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯂꯂꯩꯃꯅ ꯃꯥꯂꯦꯝꯒꯤ ꯃꯈꯨꯠꯇꯣ ꯀꯟꯊꯣꯛꯂꯒ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯒꯤ ꯃꯇꯥꯡꯗꯒꯤꯅꯤ, ꯃꯁꯤꯗ ꯅꯪꯅ ꯌꯥꯎꯕꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯩꯅ ꯉꯝꯅꯅꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ, ꯅꯪ ꯌꯥꯎꯔꯛꯀꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯊꯣꯛꯑꯒ ꯆꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯀꯣꯂꯦꯖ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯅꯕꯒꯤꯗꯃꯛ ꯑꯣꯖꯥ ꯆꯪꯉꯛꯂꯤ꯫ ꯃꯗꯨꯗ ꯑꯣꯖꯥꯅ ꯐꯝꯃꯨ, ꯑꯗꯣ ꯍꯟꯗꯛ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯁꯤꯗ ꯌꯥꯎꯒꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯃꯤꯡ ꯄꯤꯁꯜꯂꯛꯑꯣ ꯑꯊꯨꯕ ꯃꯇꯝꯗ ꯀꯣ꯫ ꯃꯗꯨꯗ ꯌꯨꯍꯦꯟꯕꯒꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯂꯂꯩꯃꯒꯤ ꯃꯃꯥꯟꯅꯕꯤ ꯏꯆꯟ ꯇꯣꯝꯕꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕꯅ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯆꯠꯂꯣꯏꯗꯕ ꯉꯥꯛꯇꯅꯦ꯫ ꯃꯗꯨꯗ ꯑꯣꯖꯥꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯁꯤ ꯇꯣꯛꯑꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯗꯨꯗ ꯔꯣꯁꯟꯅ ꯁꯥꯔ, ꯆꯠꯂꯣꯏꯗꯕ ꯃꯈꯣꯏꯒꯤ ꯈꯟꯕꯤꯒꯅꯨ,
ꯆꯠꯀꯗꯕ ꯑꯩꯈꯣꯏꯒꯤ ꯈꯜꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕꯤꯒꯅꯣ ꯂꯩꯍꯧꯒꯗꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯖꯍꯧꯁꯤꯅꯨ ꯁꯥꯔ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯃꯤꯁꯨ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯤꯗꯤ ꯀꯣꯝꯃꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔ ꯑꯁꯦ ꯆꯠꯄꯗ ꯑꯣꯖꯥ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯑꯗꯨꯅ ꯃꯥꯂꯦꯝ ꯅꯪ ꯍꯧꯒꯠꯂꯨ ꯑꯗꯨꯒ ꯂꯂꯩꯃ ꯅꯪ ꯁꯧꯒꯠꯂꯨ ꯅꯈꯣꯏ ꯑꯅꯤꯅ ꯍꯟꯗꯛꯀꯤꯁꯤꯗꯤ ꯂꯤꯠ ꯇꯧꯔꯒ ꯆꯠꯀꯗꯕꯅꯤꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯇꯨꯔꯅꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯟꯅꯔꯣꯀꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯂꯩꯃ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯂꯩꯃꯒꯤ ꯃꯃꯥ ꯃꯦꯝꯇꯣꯝꯕꯤ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯂꯂꯩꯃꯁꯨ ꯍꯌꯦꯡ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯅꯕꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤ ꯃꯥꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯃꯥ ꯃꯦꯝꯇꯣꯝꯕꯤꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯏ ꯂꯂꯩꯃꯁꯨ ꯃꯥꯅ ꯀꯧꯕꯗꯣ ꯇꯥꯕꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯅꯣꯏꯕꯨ ꯍꯌꯦꯡ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯅꯤ ꯍꯥꯏꯕꯗꯨꯕꯨ ꯃꯤ ꯀꯌꯥꯝ ꯌꯥꯝꯕꯅꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏ 8 ꯈꯛꯇꯅꯤ ꯌꯥꯝ ꯀꯣꯝꯃꯦ ꯑꯣꯖꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒꯅ ꯂꯤꯠ ꯇꯧꯔꯒ ꯆꯠꯀꯗꯧꯔꯤꯅꯦ ꯑꯁ ꯅꯪꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯦ ꯑꯩ ꯏꯃꯥꯗꯤ ꯑꯔꯥꯞꯄꯗ ꯆꯠꯍꯟꯅꯤꯡꯗꯕꯅꯤꯅꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ 8ꯅꯦ ꯆꯠꯇꯣꯏꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯥꯛ ꯑꯗꯣ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯄꯥ ꯀꯧꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯅꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯨꯝꯊꯕꯒ ꯂꯂꯩꯃꯒꯤ ꯃꯃꯪꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯏꯙꯤꯕꯤ ꯑꯃ ꯃꯍꯥꯛꯅ ꯄꯝꯗꯨꯅ ꯁꯥꯟꯅꯔꯝꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯇꯨꯔ ꯆꯠꯅꯕꯒꯤꯗꯃꯛ ꯃꯤꯁꯤꯡꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯤ ꯑꯗꯨꯒ ꯒꯥꯔꯤꯗꯣ ꯗ꯭राꯏꯚꯔ ꯑꯃꯅ ꯀꯣꯂꯦꯖꯀꯤ ꯒꯦꯠꯂꯣꯝꯗꯒꯤ ꯊꯧꯗꯣꯔꯛꯂꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯂꯩꯃꯒ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯏ ꯃꯗꯨꯗ ꯁꯅꯥꯅ ꯊꯥꯖ ꯀꯩ ꯋꯥꯔꯤꯅꯣꯅꯦ ꯅꯣꯏꯅ ꯁꯥꯟꯅꯩꯗꯨꯕꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯌꯥ ꯅꯣꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯂꯦꯝꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯆꯠꯁꯤꯕ ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯁꯤꯅ ꯃꯗꯨꯗ ꯊꯥꯖꯅ ꯑꯃꯨꯛ ꯍꯣ ꯂꯥꯡꯒꯦ ꯍꯥꯏꯗꯅꯕꯨ ꯆꯠꯂꯤꯅꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯅꯥꯅ ꯑꯁ ꯅꯈꯣꯏꯅꯦ ꯅꯣꯛꯏꯉꯩꯗꯅꯦ ꯃꯤ ꯆꯤꯊꯔꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯃꯤꯒꯗꯤ ꯋꯥꯠꯍꯧꯗ꯭ꯔꯦꯀꯣ ꯃꯗꯨꯗ ꯂꯟꯆꯦꯟꯕꯅ ꯑꯇꯩ ꯁꯦꯟꯅꯗꯕ ꯊꯥꯖꯗꯣ ꯈꯔ ꯁꯦꯟꯅꯧꯀꯣ ꯃꯗꯨꯗ ꯊꯥꯖꯅ ꯏꯁ ꯅꯪꯒꯤꯗꯨ ꯑꯩ ꯁꯦꯟꯅꯔꯤꯅꯤꯅꯦ ꯃꯗꯨ ꯂꯟꯆꯦꯟꯕꯅ ꯌꯥꯎꯔꯦꯍꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯌꯥ ꯅꯣꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯟꯆꯦꯟꯕꯅ ꯑꯗꯣ ꯃꯌꯥꯝ ꯃꯔꯛꯊꯠꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯅꯦ ꯊꯥꯖꯁꯤ ꯑꯩꯉꯣꯟꯗ ꯌꯥꯍꯟꯕ ꯉꯝꯃꯗꯤ ꯍꯟꯗꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯉꯝꯒꯗꯣꯏꯅꯤꯀꯣ ꯊꯥꯖ ꯑꯗꯨꯗꯤ ꯅꯪ ꯂꯟꯆꯦꯟꯕꯅ ꯍꯥꯏꯔꯤꯁꯤ ꯀꯣꯛ ꯌꯥꯔꯣ ꯀꯩꯅꯣ ꯃꯗꯨꯗ ꯊꯥꯖꯅ ꯍꯣ ꯄꯥꯈꯣꯝꯗꯨꯗꯤꯅꯦ ꯍꯌꯦꯡ ꯆꯥꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯈꯟꯅꯔꯁꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅꯗꯒꯤ ꯌꯥꯅꯤꯡ ꯂꯩꯔꯤꯖꯥꯠꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯇꯥꯟꯖꯥꯗꯨꯗ ꯔꯣꯁꯟꯅ ꯅꯣꯏ ꯂꯥꯡ ꯂꯩꯔꯅꯨꯀꯣ ꯂꯝꯕꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯑꯕꯅꯤ ꯌꯧꯗꯨꯔ ꯃꯥꯜꯂꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯅꯤ ꯆꯠꯄ ꯌꯦꯠ ꯑꯃꯒ ꯑꯣꯏ ꯑꯃꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯂꯦ ꯃꯗꯨꯗ ꯔꯣꯁꯟꯅ ꯂꯝꯕꯤꯁꯤꯗꯤ ꯀꯗꯣꯝ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯁꯤꯕꯣ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯑꯍꯥꯟꯕ ꯂꯥꯛꯑꯒ ꯃꯗꯨꯗ ꯂꯂꯩꯃꯅ ꯂꯝꯕꯤꯁꯤ ꯁꯣꯝꯗꯒꯤ ꯁꯤ ꯃꯥꯜꯂꯤꯀꯣ ꯉꯥꯏꯈꯣꯍꯦ ꯁꯣꯝꯗ ꯃꯥꯜꯂꯤ ꯑꯁ ꯍꯪꯒꯗꯕꯁꯨ ꯃꯤ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯁꯥꯒ ꯁꯥꯕꯅꯦ ꯁꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯍꯣꯏꯗꯦ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣꯅꯦ ꯃꯤ ꯑꯃꯗ ꯐꯖꯅ ꯍꯪꯉꯒ ꯆꯠꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯏꯌꯥ ꯋꯥ ꯇꯥꯅꯔꯤ ꯃꯗꯨꯗ ꯁꯅꯥꯅ ꯑꯁ ꯌꯥꯔꯁꯦ ꯁꯣꯝꯗꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯂꯥꯎꯁꯦ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯣꯏꯔꯣꯝ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯅꯅꯕ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯑꯁꯨꯝꯅ ꯂꯂꯩꯃꯅ ꯒꯥꯔꯤꯗ ꯀꯥꯈꯠꯅꯕ ꯆꯪꯂꯛꯄꯗ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯃꯁꯝꯗ ꯅꯨꯡꯁꯤꯠꯅ ꯌꯩꯔꯛꯏ ꯃꯗꯨ ꯌꯩꯔꯛꯄꯗ ꯂꯂꯩꯃꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯣ ꯂꯩꯗꯨꯅ ꯌꯦꯡꯏ ꯃꯗꯨꯗ ꯁꯅꯥꯅ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯣꯏꯔꯣꯝ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯗꯨꯗ ꯁꯅꯥꯅ ꯗ꯭राꯏꯚꯔ ꯑꯗꯨꯗ ꯑꯗꯨꯗꯤ ꯍꯥꯡꯆꯤꯠꯁꯤ ꯄꯨꯡ 9ꯗꯣ ꯑꯗꯨꯗ ꯂꯥꯛꯄꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯆꯠꯍꯟꯈ꯭ꯔꯦ
ꯑꯗꯨꯒ ꯃꯈꯣꯏ ꯕꯪꯒ꯭ꯂꯣ ꯑꯃꯗ ꯆꯪꯂꯛꯏ꯫ ꯕꯪꯒ꯭ꯂꯣ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ, ꯄꯤꯛꯇꯛ ꯆꯦꯡꯇꯛꯅꯤ, ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯃꯜꯂꯕ ꯕꯪꯒ꯭ꯂꯣꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛꯅ ꯃꯥꯡ ꯊꯥꯔꯒ ꯒꯝ ꯆꯠꯂꯤ, ꯑꯗꯨꯒ ꯂꯂꯩꯃꯗꯤ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯏꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯣ ꯐꯨꯔꯛꯏ꯫ ꯍꯟꯗꯛꯁꯨ ꯃꯃꯥꯏ ꯑꯗꯣ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯅ "ꯑꯁ ꯅꯈꯣꯏꯕꯨ ꯁꯦꯝꯗ ꯊꯥꯡꯁꯤꯁꯦ, ꯈꯔ ꯄꯥꯏꯔꯛꯑꯣ, ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ?" ꯑꯗꯨꯗꯒꯤ ꯔꯣꯁꯟꯅ ꯄꯥꯏꯔꯒ ꯊꯥꯡꯃꯤꯟꯅꯩ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯁꯨ ꯍꯤꯞꯊꯈ꯭ꯔꯦ꯫ "ꯑꯁ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯆꯠꯄ ꯉꯝꯔꯣꯏꯀꯣ, ꯅꯣꯏ ꯅꯨꯄꯤ ꯀꯅꯥꯅꯣ ꯈꯔ ꯆꯥꯛ ꯊꯣꯡꯉꯨꯔꯣ." ꯃꯗꯨꯗ ꯂꯩꯅꯥꯅꯁꯨ "ꯍꯣꯏꯅꯦ, ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯁꯦ, ꯑꯩꯈꯣꯏꯁꯨ ꯋꯥꯔꯦꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯗ ꯂꯂꯩꯃꯅ "ꯍꯣꯏꯅꯦ, ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅꯔꯦ, ꯑꯗꯣ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯄꯅ ꯐꯠꯇ꯭ꯔꯣ?" ꯃꯗꯨꯗ ꯌꯣꯍꯦꯟꯕꯅ "ꯑꯩꯗꯤꯅꯦ ꯁꯤꯒꯨꯝꯕ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯗꯦꯅꯦ." ꯃꯗꯨꯗ ꯃꯥꯂꯦꯝꯗꯣ ꯁꯥꯎꯈꯤꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ." ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ "ꯀꯩꯅꯣ ꯃꯥꯂꯦꯝ, ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯍꯦꯛ ꯎꯕ ꯌꯥꯗꯦꯍꯦ, ꯈꯔꯗꯨꯒ ꯇꯧ ꯂꯩ ꯋꯥꯔꯦ꯫ ꯅꯣꯏ ꯅꯨꯄꯤ ꯈꯩ ꯆꯥꯛ ꯊꯣꯡꯉꯨꯀꯣ, ꯂꯟꯆꯦꯟꯕ ꯂꯥꯛꯑꯣ ꯑꯁꯥꯏꯐꯥꯎ ꯆꯧꯁꯦ." ꯃꯗꯨꯗ ꯂꯟꯆꯦꯟꯕꯅ "ꯑꯩꯒꯤ ꯋꯥꯗꯤ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯣ ꯁꯤꯗ ꯂꯩꯍꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯒ ꯃꯕꯥꯅꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯣꯁꯟꯅ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗ ꯂꯤꯂꯤ, ꯊꯥꯖ ꯑꯃꯗꯤ ꯂꯂꯩꯃꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯗꯨꯗ ꯂꯤꯂꯤꯅ "ꯂꯂꯩꯃ, ꯅꯪꯒ ꯃꯥꯂꯦꯝꯒ ꯎꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦꯁꯤ ꯀꯩꯒꯤꯅꯣ? ꯅꯕꯥꯅꯤ ꯃꯔꯩ ꯑꯗꯨꯝ ꯇꯧꯅꯗꯣꯏ ꯂꯩꯁꯤ ꯀꯩꯒꯤꯅꯣꯕ?" ꯃꯗꯨꯗ ꯊꯥꯖꯅ ꯈꯪꯗꯦ, ꯃꯥꯂꯦꯝꯒ ꯃꯥꯒꯗꯤꯅꯦ ꯎꯅꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒ ꯂꯤꯂꯤꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯗꯨꯗ ꯔꯣꯁꯟꯅ ꯆꯪꯉꯛꯑꯒ "ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯕ ꯅꯣꯏ, ꯍꯥ? ꯁꯦ ꯁꯤ ꯊꯥꯔꯒ ꯐꯝꯃꯨꯁꯦ, ꯂꯥꯛꯑꯣ ꯊꯥꯁꯤ ꯂꯥꯛꯑꯣ." "ꯑꯁ ꯆꯦꯡꯁꯨ ꯂꯧꯁꯤꯜꯂꯝꯈꯤꯔꯣꯏꯅꯦ." "ꯆꯦꯡꯁꯨ ꯂꯧꯁꯤꯜꯂꯛꯑꯒꯦ, ꯑꯇꯩ ꯁꯤꯡ ꯌꯦꯟꯁꯨ ꯄꯨꯁꯤꯜꯂꯛꯑꯒꯦꯀꯣ, ꯅꯈꯣꯏ ꯐꯝꯃꯝꯃꯨ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯂꯤꯂꯤ, ꯊꯥꯖ, ꯂꯂꯩꯃ ꯃꯈꯣꯏ ꯑꯍꯨꯝ ꯇꯤꯜꯍꯧ ꯆꯅꯝ ꯄꯨꯊꯣꯛꯑꯒ ꯁꯦꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯟꯆꯦꯟꯕꯒ ꯁꯅꯥꯒꯁꯨ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯂꯟꯆꯦꯟꯕꯅ "ꯈꯔ ꯆꯪꯁꯤꯜꯂꯨꯍꯦ, ꯋꯥꯕꯅꯁꯨ ꯁꯤꯗꯣꯔꯦ, ꯆꯥꯛ ꯂꯥꯕꯅꯁꯨ ꯁꯤꯗꯣꯔꯦ. ꯊꯥꯖ ꯁꯦ ꯅꯋꯥꯞꯁꯦ ꯑꯝꯇ ꯈꯣꯡꯂꯧꯁꯦ." "ꯑꯦ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯍꯩꯗꯣ ꯑꯃꯨꯛ ꯆꯥꯗꯣꯏꯕ?" "ꯌꯥꯝ ꯆꯥꯅꯤꯡꯕꯩ ꯋꯥ ꯅꯠꯇꯦꯗ, ꯊꯥꯖꯅ ꯈꯣꯛꯄꯁꯦ ꯆꯥꯅꯤꯡꯕ ꯑꯗꯨꯒꯤꯅꯤ." ꯃꯗꯨꯗ ꯊꯥꯖꯅ "ꯅꯪ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ." ꯑꯁꯨꯝꯅ ꯊꯥꯖꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯅ "ꯂꯟꯆꯦꯟꯕꯅ ꯍꯥꯏꯁꯦ ꯅꯪ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤꯀꯣ, ꯇꯨꯡꯗ ꯅꯪ ꯌꯥꯝ ꯅꯤꯡꯉꯝꯃꯖꯔꯣꯏ" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯕꯪꯒ꯭ꯂꯣ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯗꯤ ꯅꯥꯀꯜ ꯑꯃꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯐꯛꯁꯤꯡ ꯑꯗꯨꯗ ꯇꯨꯝꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯍꯤꯞꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯊꯪ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯅ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯣꯁꯟꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯝꯗ ꯌꯦꯡꯉꯛꯄꯗꯗꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯔꯣꯁꯟꯅ "ꯑꯦ, ꯊꯣꯡ ꯍꯥꯡꯉꯤꯁꯤꯕꯨ ꯀꯅꯥ ꯃꯄꯥꯟ ꯊꯣꯛꯈꯤꯕ ꯖꯥꯠꯅꯣꯅꯦ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯊꯤꯔꯛꯏ꯫ ꯃꯗꯨꯗ 6 ꯁꯨꯈꯤ꯫ ꯃꯗꯨꯗ ꯔꯣꯁꯟꯅ ꯈꯜꯂꯤ, "ꯑꯦ, ꯑꯃ ꯋꯥꯠꯂꯤꯅꯦ, ꯀꯅꯥꯅꯣ ꯋꯥꯠꯂꯤꯁꯤꯕꯣ? ꯃꯄꯥꯟꯗ ꯀꯅꯥ ꯊꯣꯛꯈꯤꯕ ꯖꯥꯠꯅꯣꯅꯦ?" ꯑꯁꯤ ꯈꯟꯗꯨꯅ ꯔꯣꯁꯟꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯇꯝꯗꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ꯫ ꯍꯧꯖꯤꯛ ꯔꯣꯁꯟꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃꯟꯕ ꯁꯪ ꯑꯃ ꯂꯩꯕꯗꯣ ꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯔꯣꯁꯟꯗꯨ ꯄꯔꯞ ꯂꯥꯛꯂꯒ ꯃꯆꯤ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯂꯤ꯫ "ꯑꯁ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯄꯥꯟꯁꯤꯗꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯉꯝꯃꯤꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ
ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯔꯣꯁꯟꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯆꯦꯟꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯄꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯑꯀꯣꯏꯕꯗꯣ ꯀꯨꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯌꯥꯝꯅ ꯇꯨꯝꯂꯤꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯜꯂꯝꯃꯤ ꯃꯗꯨꯗ ꯔꯣꯁꯟꯅ ꯍꯣꯏ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯤꯅꯦ ꯃꯥꯂꯦꯝ ꯃꯥꯂꯦꯝ ꯂꯟꯆꯦꯟꯕꯧ ꯅꯈꯣꯏ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯈꯣꯏ ꯇꯥꯗ꯭ꯔꯣ ꯃꯤ ꯑꯩ ꯃꯄꯥꯟꯗ ꯊꯝꯃꯒ ꯅꯣꯏ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯊꯣꯡ ꯍꯥꯡꯉꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯉꯩ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯃꯍꯥꯛꯅ ꯊꯣꯡ ꯊꯤꯜꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ ꯃꯗꯨꯗ ꯔꯣꯁꯟꯅ ꯑꯩꯅ ꯊꯣꯡ ꯊꯤꯜꯂꯤꯁꯤꯗꯤ ꯁꯣꯏꯔ ꯃꯥꯜꯂꯤꯅꯦ ꯑꯩꯁꯨ ꯚꯥꯞꯇꯤ ꯐꯩꯌꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯪꯉꯛꯄꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯄꯨꯝꯅꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯔꯣꯁꯟꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅ ꯀꯣꯏꯀꯧ ꯀꯧꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯍꯣꯏ ꯂꯟꯆꯦꯟꯕ ꯆꯪꯁꯤꯜꯂꯨꯁꯦ ꯈꯨꯇꯨꯝ ꯂꯥꯛꯇꯨꯝꯅ ꯂꯨꯗ꯭ꯔꯤꯕ ꯆꯪꯁꯤꯜꯂꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯔꯣꯁꯟꯗꯣ ꯃꯌꯥꯝ ꯍꯤꯞꯂꯤꯕ ꯑꯗꯨꯗ ꯍꯤꯞꯊꯔꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯃꯥꯂꯦꯝ ꯂꯂꯩꯃ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯤ ꯃꯁꯤꯡ ꯊꯤꯔꯛꯄꯗ ꯔꯣꯁꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯔꯣꯁꯟꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯪꯈꯤꯗꯦ ꯑꯁꯨꯝꯅ ꯊꯤꯕꯗ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯔꯣꯁꯟꯗꯨ ꯑꯁꯨꯝ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ ꯃꯗꯨꯗ ꯔꯣꯁꯟꯅ ꯑꯁ ꯂꯟꯆꯦꯟꯕ ꯅꯪꯅ ꯃꯣꯏ ꯑꯃꯨꯛ ꯊꯣꯛꯑꯕ꯭ꯔꯣ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯍꯩꯅꯗꯦꯍꯦ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯌꯥꯗ꯭ꯔꯦ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯎꯔꯤꯕ ꯂꯟꯆꯦꯟꯕꯗꯣ ꯐꯗ꯭ꯔꯛ ꯇꯥꯔꯕ ꯄꯠꯂꯕ ꯑꯁꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯔꯣꯁꯟ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯔꯣꯁꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯣꯁꯟꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐ꯭ꯂꯥꯁ ꯀꯥꯞꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐ꯭ꯂꯥꯁ ꯀꯥꯞꯂꯨꯕꯗ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯥꯏꯙꯤ ꯑꯃꯟꯕ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯙꯨ ꯑꯗꯨꯒꯤ ꯃꯃꯥꯏꯗꯣ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯃꯆꯦꯠ ꯁꯦꯒꯥꯏꯔꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯔꯣꯁꯟ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯇꯥꯔꯛꯑꯗꯨꯅ ꯔꯣꯁꯟꯅ ꯂꯥꯎꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯦꯟꯅꯔꯛꯏ ꯃꯈꯣꯏꯅ ꯀꯥ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯔꯣꯁꯟꯗꯣ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯄꯥꯈꯠꯅꯕꯅ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯊꯣꯡ ꯑꯗꯣ ꯅꯝꯗꯨꯅ ꯊꯨꯒꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯌꯥꯝꯅ ꯃꯝꯃꯤ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯣꯟ ꯐ꯭ꯂꯥꯁ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯔꯣꯁꯟꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯞꯅ ꯍꯤꯞꯊꯍꯜꯂꯒ ꯃꯌꯥꯝꯅ ꯃꯥꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛ ꯔꯣꯁꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯣꯝꯗ ꯊꯣꯡ ꯈꯪꯊꯤꯟ ꯊꯤꯡꯖꯤꯟꯕ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯄ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯁꯟꯁꯨ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯂꯟꯆꯦꯟꯕꯗꯨ ꯎꯈꯤ ꯃꯗꯨꯗ ꯔꯣꯁꯟꯅ ꯅꯪ ꯕꯨꯠ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯆꯦꯟꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯔꯣꯁꯟꯕꯨ ꯐꯥꯖꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯔꯣꯁꯟ ꯁꯦ ꯋꯥꯈꯜ ꯇꯥꯔꯣꯁꯦ ꯑꯩꯈꯣꯏꯅꯤꯁꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅꯁꯨ ꯔꯣꯁꯟꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯈꯤ ꯔꯣꯁꯟꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯑꯁꯣꯝꯗ
thong lon senbagi khonjal taba nupi masa amana kapagi khonjal taramba punamak tuminna laikhrei matam aduda malemna rosanda bai kamai torno nagisibo nangna asongi kada changlurduna ketoba changloino as bai malem aina ngasai hakulakpada aikhoi thongse hangami aduda aina kana kana thokiba jano haidana masing thibada tarukha oirami adubu wali badu kanano haibadi ai khangkiti marudagi aina kasidagi mapan thoraga kana mapan thokiba jano na thorakpadadi kanamta leiramdi adagi ai mapan thoga kasida amuk changpani adubu aina kasi thong thinbadadi kanamta na thong hangakte kasigi mahut asom thangba kasi oina thong hanglei adubu aina kaduda changlubadadi maina pungan galami aduga nakhoi suluda tumami aisu wakhandi kya khanjiludre nakhoi gi marka changlaga adum tumbani ngihak leraga aina mikap thorakpada namthiba manamama namlakpaduda aidi lanjinbana mamoi thokpa oragoi ningdana khongna kaurubani adubu madi ipat patlaga leramkhi adagi aina chenge tawbadadi laidi ama lepaga leramkhi madu ubadagi ai gyanadu mangkhre adubu ka aduda thong hangaido adu krano habisu ai kenta khangdre o atubai rosan nang ngasai masing thibada taruk sui habidubu kamana thiba masingno aina ngasai masing thibaduda taruk ni haidudi masing thiriba ai isase masing tharamdredana adu ngai kone thongduna krana hangami badudi ai budi aina masing thibadu ai sa yauduna thirore adu thongduna krana hangami janova aduga asomgi kadudana krana thong hangaiba as yarase rosan yam khalrono mafamse kainoma tawba mali aikhoi tumin tumnarasi asumna khanaduna leiringai makoina leiriba ka adugi thong aduda kok thilai adumna thong thilakpa aduda makhoi leiriba mayamdo swai lawi aduga nupi sing adudi kiduna kanna laukhi matam aduda yuhenbado phuk hawgali aduga ka adugi thong aduda mahaksu kok thili aduga kanano kai hai gaibno haina hangi asomla hanglubadagi kok thilambado tuminna laikhrei maduda yuhenbagi mamanabasing aduna sas yuhenbana wa hanglubadagi kira maleni tumin laikhrei asi haiduna ya nui maduda laleimana as noy adumaina kaimnaganuko tawheige ko hera laleima aise yuhenbani yuhenba aingodabu krana kedong umdino maduda yuhenbagi mamanabasing aduna mane sume aikhoi bro yuhenbada krana kedong umdino asopna haina ringai ka adugi thongado tapna hangdor e adumna hangdorok aduda makhoi mayamdo swai laukhi aduga yuhenbasu thonglomdo osenduna yengi tanja aduda mi amagi makhwang mu wangba yengbada akibagi masak oiraba laidi ama leptura leramkhi madu ubada mayamdo ki khibana kanna launar e adubu yuhenbadi laidi aduda munna yengduna laikhrei asumna yenglambadagi yuhenbado ka adudagi tapna thokhige torokpada malemna chensenduna yuhenbagi makut ado taplauna fairaga mayam lariba aduda khangching chingselli aduga thong ado gamlauna thingjelli aduga pona pansilamlaga mayamge manakta prap sang e aduga yuhenba nang ngaurobo ha keno nang hoi toidubo si phagira haibanida male ai kedokragi asomna yuhenbana ingaw ngamna khumlakpa aduda laleimana yarase siwase tuasi tumin leire siketorage asomna hanaduna makhoi tumin leinari asomna tumin leiringai tanja aduda makhoi nupa kharana murum ware sanabagi khonjal tarai aduga kanagumba amasu dup phubagi khonjal tarki asomna khonjal ado hektabaga nupi masa amagi khonjalda kanna kablai khonjal adu tabada ka manungda leiriba makhoi mayamdo kinaduna pulap tasenduna leinei asomna leinari ngai tanja aduda laleimado mamai nontharaga murum sonba hori maruda thaja amadi lilina laleima nang kedorage haduna hangi adubu paukuma mata pidana laleimado murum asum soli asomna murum solambadagi phuk hawgalaklei aduga ka adugi phalangda napaga kakhalai madu ubada lili pakhat khibana adumak gyan mangkhrei aduga somda laleimadi phaglang aduda naptuna asum kabaduda malem amadi makhoi nupa khara sinduna laleima bu yankhi
ꯃꯗꯨꯗ ꯂꯂꯩꯃꯅꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯅ ꯐꯅ ꯇꯧꯔꯤꯉꯩꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯂꯂꯩꯃꯗꯣ ꯂꯥꯏꯙꯤ ꯑꯃ ꯄꯥꯏꯔꯒ ꯊꯣꯡꯖꯤꯟꯄꯥꯟꯒꯤ ꯋꯥꯡꯃꯗ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯅꯞꯄꯒ ꯂꯩꯔꯤꯕ ꯂꯂꯩꯃꯗ ꯐꯥꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯂꯩꯃꯕꯨ ꯈꯪꯊꯥ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯂꯩꯃꯁꯨ ꯐꯛꯂꯥꯡꯗ ꯅꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯒ ꯀꯔꯝꯕꯅ ꯑꯁꯦꯡꯕ ꯂꯂꯩꯃꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯊꯣꯡꯖꯤꯜꯄꯥꯟꯗ ꯂꯩꯔꯝꯕ ꯂꯂꯩꯃꯗꯣ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯂꯩꯃꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯍꯧꯖꯤꯛ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯗꯅ ꯍꯧꯖꯤꯛ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕꯤ ꯂꯂꯩꯃꯗꯨ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯡꯂꯦꯟꯗ ꯇꯞꯅ ꯇꯞꯅ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯔꯣꯁꯟꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕꯅ ꯔꯣꯁꯟꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯗꯨꯗ ꯔꯣꯁꯟꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯆꯪꯉꯁꯤ ꯂꯥꯛꯑꯣ, ꯃꯌꯥꯝ ꯇꯨꯡꯗ ꯑꯝꯇ ꯌꯦꯡꯉꯨꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯥ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯍꯧꯕ ꯂꯂꯩꯃꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯂꯂꯩꯃꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯊꯥꯖꯁꯨ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥꯖꯅ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡ ꯃꯥꯂꯦꯝ ꯑꯃꯗꯤ ꯃꯈꯣꯏ ꯈꯔꯅ ꯂꯂꯩꯃꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯛꯂꯤꯕ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯈꯔꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯕ ꯂꯤꯂꯤꯕꯨ ꯁꯦꯟꯅꯍꯧꯔꯒ ꯃꯈꯣꯏ ꯈꯔꯅ ꯂꯂꯩꯃꯅ ꯆꯦꯟꯈꯤꯕ ꯑꯗꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔꯅ ꯂꯂꯩꯃꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯄꯗ ꯂꯂꯩꯃꯗꯣ ꯃꯁꯤ ꯑꯃꯗ ꯐꯝꯂꯒ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯕꯪꯒ꯭ꯂꯣꯔꯣꯝꯗ ꯆꯠꯅꯅꯕ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯂꯂꯩꯃꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯑꯩ ꯆꯠꯂꯣꯏ, ꯌꯨꯝꯗꯨꯗ ꯑꯩ ꯆꯪꯕ ꯌꯥꯝꯅ ꯀꯤꯖꯩ" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯌꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯔꯣꯁꯟꯒꯤ ꯃꯈꯣꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯄꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯣꯁꯟꯅ ꯅꯣꯟꯊꯔꯒ ꯌꯦꯡꯕꯗ ꯂꯥꯏꯙꯤ ꯑꯃꯒꯤ ꯃꯈꯨꯠꯅ ꯄꯥꯏꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯔꯣꯁꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯔꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯥꯜꯂꯤꯕ ꯂꯥꯏꯙꯤ ꯑꯗꯨꯅ ꯔꯣꯁꯟꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯤ ꯑꯗꯨꯒ ꯉꯁꯥꯏ ꯔꯣꯁꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯌꯥꯝꯗꯨ ꯂꯂꯩꯃꯕꯨ ꯁꯪꯒꯗ꯭ꯔꯥ, ꯂꯤꯂꯤꯕꯨ ꯁꯪꯒꯗ꯭ꯔꯥ, ꯔꯣꯁꯟꯕꯨ ꯇꯥꯟꯅꯒꯗ꯭ꯔꯥ ꯀꯣꯛ ꯉꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯂꯂꯩꯃꯕꯨ ꯅꯝꯗꯨꯅ ꯄꯣꯔꯛꯂꯒ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯊꯥꯖꯅ ꯂꯂꯩꯃ ꯑꯃꯗꯤ ꯂꯤꯂꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯁꯪꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯂꯩꯃꯗꯣ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔꯅ ꯔꯣꯁꯟꯕꯨ ꯆꯤꯡꯁꯤꯟꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯥꯏꯙꯤ ꯑꯃ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯒ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯔꯣꯁꯟꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯀꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯗꯨꯗ ꯂꯟꯆꯦꯟꯕꯅ "ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯁꯤꯒꯤ ꯀꯥꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯐꯛꯀꯥꯏꯈ꯭ꯔꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯠꯁꯤꯜꯂꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" ꯃꯗꯨꯗ ꯌꯨꯍꯦꯟꯕꯅ "ꯑꯣꯏ ꯒꯙꯥ, ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯂꯥꯏꯙꯤ ꯁꯦꯒꯥꯏꯕꯁꯤꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤꯅꯦ, ꯃꯁꯤꯗꯤ..." ꯃꯗꯨꯗ ꯃꯥꯂꯦꯝꯅ "ꯑꯁ ꯌꯨꯍꯦꯟꯕ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯗ ꯀꯔꯦꯝꯅꯕꯩꯔ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯁꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯂꯦꯝ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯉꯣꯟꯗ ꯇꯥꯏꯁꯤꯜꯂꯛꯏꯁꯤꯕꯣ? ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯍꯥ? ꯄꯨꯝꯅꯃꯛꯁꯦ ꯅꯪꯒ ꯂꯂꯩꯃꯒꯅ ꯂꯤꯠ ꯇꯧꯕ ꯍꯩꯇꯕꯒꯤꯅꯦ, ꯑꯉꯥꯡ ꯑꯣꯏꯗ ꯊꯕꯛꯁꯦ ꯁꯤꯟꯅꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤꯁꯦ." ꯀꯔꯤꯕ ꯌꯨꯍꯦꯟ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯐꯨꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯌꯨꯍꯦꯟꯕꯒ ꯃꯥꯂꯦꯝꯒꯁꯨ ꯑꯄꯥꯏ ꯑꯄꯥꯏ ꯊꯣꯝꯗꯨꯅ ꯀꯟꯅ ꯈꯟꯅꯔꯛꯏ꯫
ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯅ ꯀꯥ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯐꯨꯅꯕꯗꯣ ꯇꯣꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯅꯝꯗꯨꯅ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯏꯙꯤ ꯑꯃꯁꯨ ꯃꯈꯨꯠꯇ ꯎꯆꯦꯛ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯂꯥꯏꯙꯤ ꯑꯗꯣ ꯃꯈꯣꯏ ꯃꯔꯤꯗ ꯈꯪꯌꯦꯡ ꯌꯦꯡꯉꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯅꯩ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯅꯕ ꯄꯥꯎ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯖꯁꯨ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯟꯆꯦꯟꯕꯅ "ꯊꯥꯖ ꯀꯩꯗꯧꯔꯒꯦ? ꯍꯥ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯊꯥꯖꯅ "ꯅꯈꯣꯏꯗꯤ ꯆꯠꯈ꯭ꯔꯅꯤ, ꯑꯩꯗꯤ ꯑꯁꯨꯝ ꯂꯩꯍꯧꯔꯅꯤ, ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯑꯩꯒ ꯄꯨꯟꯅ ꯂꯩꯍꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯅꯣꯛꯂꯛꯏ꯫ ꯊꯥꯖꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯦ ꯈꯜꯂꯗꯨꯅ ꯃꯌꯥꯝ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯕꯗꯒꯤ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯂꯒ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯤꯂꯤ, ꯂꯂꯩꯃ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯞꯂꯛꯄꯗꯒꯤ ꯊꯥꯖ, ꯂꯂꯩꯃ ꯑꯃꯗꯤ ꯂꯤꯂꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯆꯞ ꯃꯥꯟꯅꯅ ꯕꯣꯝ ꯍꯥꯏꯊꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 5 ꯇꯥꯗꯧꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯣꯡ ꯉꯥꯟꯕ ꯋꯥꯅ ꯉꯥꯏꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯌꯧꯁꯤꯟꯅꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯇꯨꯔ ꯂꯥꯛꯏꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯊꯤꯜꯂꯝꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯐꯝꯗꯨ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯔꯥꯡ ꯂꯥꯡꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯁꯥꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤ, ꯃꯤ ꯈꯔꯁꯨ ꯃꯥꯡꯕ ꯌꯥꯎꯔꯦ ꯍꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯄꯗ ꯃꯥꯏꯕꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕꯒꯤꯗꯃꯛ ꯄꯨꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨ ꯕꯪꯒ꯭ꯂꯣ ꯑꯁꯤꯒꯤ ꯀꯥ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯔꯣꯁꯟꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯃꯟꯕ ꯑꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯑꯁꯤꯕ ꯄꯠꯊꯔꯕ ꯍꯛꯆꯥꯡ ꯑꯃꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯊꯋꯥꯏꯃꯤ ꯑꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯑꯁꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯑꯗꯣ ꯂꯧꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯨꯔ ꯆꯠꯂꯨꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯣꯂꯦꯖꯇ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯣꯍꯦꯟꯕꯅ "ꯑꯣ, ꯑꯩꯈꯣꯏꯗ ꯇꯝꯅꯩꯗꯨꯗꯤ ꯀꯥ ꯑꯗꯨꯗ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯑꯣꯏꯔꯦ꯫ ꯍꯥ ꯃꯥꯂꯦꯝ, ꯅꯪꯗꯤ ꯑꯁꯤꯕꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯗꯥꯏꯅꯦ? ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤꯅ." "ꯍꯦꯔꯥ, ꯌꯥꯝꯗꯤ ꯈꯪꯗꯦꯗ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯨꯜ ꯑꯗꯥꯏꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯙꯤ ꯄꯤꯒꯦꯅ ꯊꯦꯝꯂꯒ ꯕꯪꯒ꯭ꯂꯣꯗꯨꯗ ꯄꯨꯁꯤꯜꯂꯒ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯒꯤ ꯊꯋꯥꯏꯗꯨꯅ ꯂꯥꯏꯙꯤꯗꯨꯗ ꯆꯪꯂꯒ ꯕꯪꯒ꯭ꯂꯣꯗꯨꯗ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ." ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯂꯟꯆꯦꯟꯕꯅ "ꯑꯣ, ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤꯅꯦ꯫ ꯑꯗꯣ ꯃꯊꯪꯗꯤ ꯃꯈꯣꯏ 5 ꯄꯨꯂꯞ ꯀꯥꯞꯈꯤꯕ ꯃꯐꯝ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯇꯨꯔ ꯆꯠꯁꯤꯀꯣ ꯃꯌꯥꯝ." ꯃꯗꯨꯗ ꯊꯥꯖꯅ "ꯑꯩꯗꯤꯕ ꯇꯨꯔ ꯆꯠꯄꯒꯤ ꯃꯇꯥꯡꯁꯦ ꯅꯥ ꯄꯪꯉꯤꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯅꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫
ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ